ꯉꯁꯤꯗꯤ ꯑꯅꯧꯕ ꯃꯊꯦꯜ ꯑꯃ ꯄꯨꯖꯔꯛꯀꯦ. ꯇꯨꯡꯒꯤ ꯅꯍꯥꯁꯤꯡꯅꯁꯨ ꯈꯪꯖꯟꯃꯤꯟꯅꯕꯗ ꯌꯥꯝ ꯀꯥꯟꯅꯒꯅꯤ ꯈꯜꯂꯤ. ꯃꯪꯒꯟ ꯃꯄꯨꯝ ꯂꯩꯔꯦ, ꯑꯗꯒꯤ ꯃꯣꯔꯣꯛ ꯀꯪꯅꯕꯒꯤ ꯂꯩꯔꯦ, ꯌꯣꯡꯆꯥꯛ ꯃꯔꯨ ꯑꯀꯪꯕ ꯂꯩꯔꯦ, ꯑꯗꯨꯒ ꯁꯤꯅ ꯂꯥꯡꯕꯟ ꯀꯣꯛꯈꯥ. ꯁꯤꯒꯤ ꯍꯦꯕꯤꯠꯁꯦ it is small herb. ꯑꯩꯈꯣꯏꯅ ꯆꯥꯗꯣꯏꯁꯦ ꯃꯥꯒꯤ stem and leafꯅꯤ. Mode of preparationꯁꯦ here we go. ꯉꯁꯥꯏꯒꯤ ꯃꯅꯥꯗꯨꯅꯤ ꯀꯩꯅꯣ ꯄꯥꯟ ꯑꯃꯗ ꯍꯥꯞꯄꯤꯔꯅꯤ, ꯁꯁꯄꯦꯟ ꯑꯃꯗ, ꯑꯗꯨꯒ ꯏꯁꯤꯡ ꯀꯞ ꯑꯃ ꯑꯅꯤ ꯑꯗꯨꯝ ꯊꯛꯄ ꯌꯥꯔꯦ. ꯀꯞ ꯑꯃ ꯑꯅꯤ ꯑꯩꯈꯣꯏꯒꯤ ꯆꯥꯡ ꯌꯦꯡꯉꯒ ꯑꯗꯨꯒ ꯐꯨꯠꯇꯣꯏꯅꯤ. ꯃꯍꯤꯁꯤꯅ ꯇꯤ ꯑꯣꯏꯅ ꯖꯨꯏꯁ ꯑꯣꯏꯅ ꯑꯗꯨꯝ ꯊꯛꯄ ꯌꯥꯏ. ꯃꯁꯤ ꯀꯪꯅ ꯁꯨꯝꯗꯣꯏꯅꯤ. ꯃꯪꯒꯟ ꯃꯄꯨꯝꯁꯦ ꯑꯃꯨꯛ ꯁꯨꯔꯅꯤ, ꯑꯉꯧꯕꯅꯤ. ꯃꯌꯥꯟꯁꯤꯡꯗꯣ ꯂꯩꯖꯔꯦ, ꯃꯁꯤ ꯐꯖꯅ ꯇꯣꯠꯈꯥꯏꯕꯤꯔꯅꯤ ꯀꯥꯡꯁꯨ ꯇꯧꯅꯕ. ꯑꯗꯨꯒ ꯆꯥꯕ ꯌꯥꯔꯅꯤ. ꯁꯤꯡꯖꯨ ꯑꯣꯏꯅ ꯍꯤꯡꯅꯁꯨ ꯑꯗꯨꯝ ꯆꯥꯕ ꯌꯥꯏ, ꯀꯥꯡꯁꯨ ꯑꯣꯏꯅꯁꯨ ꯑꯗꯨꯝ ꯆꯥꯕ ꯌꯥꯏ. ꯑꯩꯗꯤ ꯀꯥꯡꯁꯨ ꯑꯣꯏꯅ ꯍꯥꯏꯔꯞ ꯐꯨꯠꯂꯒ ꯃꯍꯤꯁꯨ ꯊꯛꯄ ꯌꯥꯕꯁꯤꯅ ꯍꯧꯖꯩ. ꯃꯥꯒꯤ ꯃꯣꯗ ꯑꯣꯐ ꯌꯨꯁꯁꯦ sometimes leaf juice decoction, leaf paste, ꯑꯗꯒꯤ roasted leaf is given and applied in muscular sprain, dysentery, jaundice, ꯑꯗꯒꯤ ꯂꯣꯛ ꯈꯨꯕꯒꯨꯝꯕ, allergy, ꯑꯗꯒꯤ ꯃꯈꯣꯏ ꯀꯥꯏꯗ ꯐꯪꯉꯦ ꯍꯥꯏꯕꯗ very commonly found in valley areas, prominently in paddy fields, ꯑꯗꯒꯤ hills, ꯑꯗꯒꯤ ꯇꯨꯔꯦꯟ ꯃꯄꯥꯟꯒꯨꯝꯕꯗꯁꯨ ꯌꯥꯝ ꯍꯧꯒꯜꯂꯤ, ꯆꯤꯡ ꯂꯩꯕꯥꯛꯀꯨꯝꯕꯗ. ꯅꯪꯒꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣꯒꯤ ꯁꯦꯝꯕꯤꯔꯛꯑꯣ ꯍꯥꯏꯕ ꯑꯩ ꯑꯗꯨꯝ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯨ. ꯕꯥꯏ ꯕꯥꯏ.